Image Paodam Tabiriba Kwai Punamakpu Taram Nokchabagaloinana Kurumzari. Ngasigi Mariba Pauda. Tongan State Singi Natki Jagui Isai Utpagi Tauramama Pangtokre. Special Plan Assistance ki Sentang Makada Saba Barak Type Teachers Quarter Amasung Veterinary Dispensary Sangakre. Loinana Nagaland Amasung Megalia Assembly Singi Mikal Ngasi Pangtokre. Mapungweba Paumu Pizari. Northeast Zone Cultural Center, Ministry of Culture, Government of India, Amadi, Department of Art and Culture, Government of Manipur, Quata Village Authority, 12 Assam Rifles, Quata Postna, Kusam Naraga Sinduna, Border Area Program Gisarwama Oina, Tongan State Singi Oiba, Natki Jagoi, Isai Kaya, Utpagi Tauram Ama, Ngasi, Tengnopal District Manungchana Lairiba, Quata Village da Pangtokre, 12 Assam Rifles, Quata Post ki Captain Pratik Barmana, Atoiba Mitung, Wata Village ki Chairman N. Kamal Singh na Tauramapu Program Officer Oliver Tamsuna Akanaba Mitung Oiduna Satakiba Ngasigi Tauramaduda Saruyakiba State Singdi Manipur Kerala Gujarat Assam Sikkim Haryana ni Ngasigi Taurangi Atoiba Mitungi Warol Piraduna Captain Pratik Barmana Asiguma Tongan ba State Singi Natki Jagoi Isai Utpa Asina Amaga Sakhang Maikang Nahanduna Nungsi Chanaba Purakpa Ngamgani Haiki Minority Affairs ki Union Minister Mokta Abbas Nagbiga, Chief Minister N. Birenga Unaduna, Manipur gi District Khudingda Model Residential School Amamam Sagatpa, Subdivisional Block Khudingda Employees Sing Lainanaba Quarter Sing Sagatpa, Amadi, Jing Amadi Rural Area Singda Water Supply Scheme Sing, Health Center Sagatnabagi, Wafam Kanabada, Ministry de Tengbang, Pinanabagi, Ayaba Pirakle, Ministry gi Mihutama, Atubamatamda, Infal de Laklagani Haidi. ADC Chandel na SPA Special Plan Assistance Third Phase 2015-16 gi Senthang Makada Sabal Loiraba Barak Type Teachers Quarter Ani Amadi SFC State Finance Commission Award Third Phase 2016-17 gi Makada Sabal Loiraba Veterinary Dispensary Ama Ngasi Autonomous District Council ADC Chandel gi Chairman Lukhosai Jauna Sangaduna Mari Lainaba Singda Kusinakre District Sigi Chapikarong Block ki Nungpan Village da Leiba Nungpan Primary School Amadi Chandel Block ki Tonsen da Leiba Tonsen Primary School gi Lupalak Nifu Rom Chang Nasariba Barak Type Quarter Sing Amasung Purung Kulen Village da Lupalak Taret Chang Nasariba Veterinary Dispensary Sangabagi Ngasigi Thoramda ADC Chandel gi Vice Chairman TH Joy Lamkang Education and PhD gi Executive Member Tonsing Willingson Loinana Atay ADC Member Sing Amadi Mari Lainaba Department ki Mary Singna Saryaki Ngasigi Koina Satuna Sangabagi Tauramaduga Mari Lainana ADC Chandel gi Chairman Lukhosai Jauna Fongdoropada ADC Chandel gi Hojik Chakhat Tharangi Thadarakli Basen Phamasi Yamna PE Pikna Thadaraklabaso Political Party gi Khena Bahaiba Thamdana Hena Sotharaba Mafam Sing Khandoktuna Fund Sing Asi Ningthina Sizinari Ngasi Sangariba Barak Type Quarter Sing Asisu Chada Nifukak Fund Kaithokpada Ngairi Thabak Subiriba Thikadar Singna Paisa Suna Fangle Phangdri Haiba Thidana Sangaba Yanaba Sinbiba Asigidamak Thikadar Singbu Apenba Fongdoi Haiki Loinana Chandel District Kanglok Kayana Kundaba Mafamama Webana Miamna Chaukat Tharangi Lamda Hena Chaukatpa Puraknaba Punna Nungsi Chanana Leminaba Tangai Fade ADC ki Maikaitegisu Afaba Thabak Thoram Kaya Pangthoknaba Matam Pumbada Honari Haiki Amaromda Ngasigi ADC Chairman Lukhosai Jauna Luchingba Timaduna Tampi Kobol Primary School Kambatel Primary School Chopaching Primary School Nungkangching Primary School Amadi Unopat Primary School gi Phibamsu Koina Satuna Yangsinki
Bharatiya Janata Party Kaching Mandal Nasinduna Nomayoiba Boot Level Workers Training Program ama Kaching Turel Wangma Community Holda Masi Pangchokre. Thoromadu da Kaching Kandragi MLA Yankom Surchandra Kaching Municipal Council gi Chairperson Naurem Sanjit BJP Manipur gi former President M Borot BJP State Unit ki General Secretary Sarat Amadi BJP Kaching Mandal gi President KS Hais Chow Wasu Saryaki Hairi. Training program atuda Kendra sigi tongan mamafam dagi lakpa BJP gi karmi kyana sarukyaki. Manipur lenga ki makhada tongan ba department singi thabak thoram sing miamda khanghan bagi thoram Directorate of Information and Public Relation DIPR na sinduna Directorate sigi complex ta sathari bagi manung channa ngasi department ani Command Area Development Authority kada amadi Commerce and Industry gi makok thongba singa unakre ngasi ahan boina kada gi official singa unabada kada gi Additional Chief Engineer Suresh Singh Ningombamna haiki kadana lamdamasida hek thabak tawrakpadagi Manipur gi lau singu pothok sing pothokna ba program kaya paikhatuna lakli department asigi khwaidagi maruoiba pandam gi manungda lau singu bagi pothok sing marang kaina pothokhan ba irrigation system ningthina lehenba hill canal sengat sagat pa kaya yauri hauji ki waina Command Area Development and Water Management Program gi makhada project manga kanna paikhatli hairiba project manga asigi manungda dolai thabi Paris project Thawal multi-purpose project phase 3 su yauri haiki Department of Command Area since its existence 82-83 has been implementing centrally what schemes on Command Area Development Water Management Program with the main objective to integrate all the activities crucial for increasing agriculture productivity and production in the command leading to better utilization of created irrigation potential. Kadagi official unaba loirabatungda Commerce and Industry official singa unaki maduda Trade Commerce and Industry Director M Lungkhamna Department National Lokhaliba tongan ba scheme singi matangda wangangki mahana high village and small enterprises ki makhada micro small medium enterprises sector da industrial state sing district taratarukta sanaba thorang tauri masi Ministry of MSME amadi NEC gi makhada sagadabani industrial status se Churchanpur gi Kopibung Ukhrul gina TM Kasom da saba hokre Chandil gina Solemthar da sananabagi fund release taure Nilakuthi da leiba food park ningthina thabak tauri Imphal East da su food park sananabagi lam yengsenba loire haiki Career and Counseling Cell Kha Manipur College Kaching Sindunanga se ayu pung 13 rom tabadagi hauraga college asigi PM Hall da talk program ama pangthokre Major Abhinandan Sharma 39 Assam Rifles na Indian Army da join taunabagi masagi career semningba mahiroi singda pungning thawatbagi warol amadi PowerPoint presentation piki thoramatu da Navdev Fundir Manager RBI Imphal na Financial transaction ga mari leinaba wafam kaya thambaga loinana banking profession bu yamna lemba amadi challenging oiba profession ne haiki Hokiba English ngani taramatoida Sagolmang Community Health Center Hospital ase District Hospital ole saba hauragani haiduna matam maduki Chief Minister na urebu yung tamduna thambiram lagang ase fawbada thabak oina paikhalaktabadagi leikai gi miyam amadi PDCC na anauba lenga asida haijarubadagi hospital ase amuk nauna sanaba thajaba pirakhi masigi matungina hospital ase sanaba lamgi mapusingda lenga asina ayaba soi longnaba amadi lamgi compensation pinana ba haiduna athingba pirakhi Sagolmang Veterinary Hospital hojik lairiba phibamga chanadraba sida anauba lenga asina saba honabagi damakta work order thoktuna thikadar singna sanaba chalubada MLA masamangna saba thinglaki loinana Sagolmang Division Committee na atopa mafam amada hospital adu saba honaba hairakpa thagatningai ni tanja sida hokhiba tang 13 assembly floor da local MLA na magi lekai khulgi ahallaman singa amata tanadana assembly house da khul lekai gi mioi sing yolle haina PDCC gi general secretary Paodam Hamjit na ngasi paumi singa unaba amada phongdokre House the assembly the Lairiba, Kogi Kendru Fuji, Miama, the Kogi Yepelatri, Haraga Sundra Mani, Yellow Sui, Taudaga. Sina Kogi Kendru, Shu, Atoba Kendri, Mayam, the Yoba, House Nama Haiba, taller than Amangamba, Kendra the Toba.
मशीन मरम होरगा अखोगी खुनापुम केंद्र सिद यामना हॉस्पिटल सि लेरोइदा हाबगे कोई प्रजासिंग पुनम मी पाइनारे अरु दाइ थजनिसि एमएलए नमयान खबियो All Community Development Organization More Akodomna Nauna Changlakaba member Singbo Taramna Opa Amadi Wasak Lobagi Achamba Thoramamangasi More Ward number 7 the Leba Organization Nasagi Office da Pangchokre Nasigi Thoramatuda Organization Nasigi Taupu Basing Amadi Nupi Kunai Chaukat Lamjing Lob More Gimio Singso Saryaki MMS Genius Academy Kakching Kunjai Lekai Rangban Rota Lebagi Taret Lak Suba Annual Sports Meet 2018 Ngasidagi Haudokre Numit Homni Chumna Satakadaba Annual Sports Meet Asi Ngasi School Gi Flag Chinkatlaba Matung Maira Chukatuna Amadi Torstenduna Haudoke Sports Meet Asiki Matung Manung Channa Dongan Tonganba Discipline Singda Changdam Nagani Haidi National Highway 102 Infal Morelambi gi Kudeng Dabi da Leba 12 Assam Rifles na ngarang nungtil pung ahum minute ni fumangarom chatpada achatawo sing check tobada Morerom dagi thorakpa Maruti van silver color MN01G3002 da van asi check tobada mioi ani dagi sana kg ani gram chahum kunmari fare apunba sana biscuit piece taramari ni sana adu market rate lupa lak humbutra mathoi rongi oigani haina Sanaga Konana Faraba Mioy Aduna Sabir Ahmad Chahi Kulumdoi Apopa Turab Ali Lilong College Maya Amasung Rafizuddin Chahi Kunipal Apopa MD Hafizuddin Lilong Chaubog Mairen Kundagini Sana Singadu Kungo mobile phone Amadi Atay Mafam Sing the Lotuna Puramane Faraba Mioy Singadu Sanaga Konana Ngarang Numidang Custom Preventive Force Moreda Sinakrehali Pioneer English School Palelgi Numit Humni Chathagadaba Annual Sports Meet 2018 ngasi haukre sana khona ba haibasi education gi yaudaba yadraba sarwamani haibagi chimda chathaba sports meet asida maheroi singna tongan ba masana kunda atoi ehen tanagani White House Red House amasung Blue House haina maheroi singbu house ahum thokna khaidoktuna event singda saru yari Matam Kuina Sembi Raktraba Charang Patagi Yaripok Taba Lambi Amasong Chabungba Mapa Yaripok Haina Kangnaba Lambi Ase H Roman Kauba Special Contractor Amana Sembi Ba Haurak Laba Matungda Lambi Semba Tingjin Bio Haina Thasi Haukiba Tang Kulumdoida Local Newspaper Singda BJP Wangkem Mandal Tawal District Na Hairakpa The Women's Welfare Association Charang Patna Tengnazare Lambi Ase Sembi Naba Miyangi Kongjang Kaya Changshinduna Haija Cherol Kaya Mari Lainaba Authority da Pisinduna Laki Adobo Tabidana Laki Lambiase Charangpat Icham Kunau Tokchom Amasung Bengi Miyangi Lifeline Oiribani Lambiasida Autoriksho Chatpa Yaraktre Aduga MST gi Service su Lambiasi gi Fibam Fatabana Maram Oiraduna Lakidre Miyangi Awaba Kangbibadagi H Romana Lambiasi Semdagi Hairakpadagi Praja Miyamna Ayaba Pikibane Maramasina Lambiasi Sembada Ayetpa Pibigano Hajabagaloinana Honorable Works Minister Amasung Honorable Chief Minister Nasu Midyang Changbi Yohaina The Women's Welfare Association Charangpatki Cherol Amana Hairi New Baby English School Kakching Wairi Salam Lekaida Matam Sangna Ozawe Rambi Ketrimayum Ongbi Pramesori Devi Mapuroiba Ketrimayum Raju Singh Kakching Warangtem Lekaida Lebana Ikang Kangaudana Manung Matam Chadana Lekidabada School Lasiki Managing Committee Teaching Amadi Non-Teaching Staff Singh Mahero Singna Ngasi February Gitang Kuntareki Ayupung Tarata Bada Awaw Fong Doctona Medianani Tumina Laibagaloinana Lekidrabagi Tawaina Mapugi Makolda Inga Chingna Lerunaba Isorgi Mapamda Tony Jaki Amadi Lekidrabagi Imung Manungi Awabadasu Saruyaki Sit Humpu Leiba Nagaland Amasung Megalia Assembly Singi Mikal Ngasi Pangchokre Megalia da Ayupung Taretagi Bot Tada Bahauki Polling Station Listing Ahum Henbada Botter Lag Taraga Nipal Henbana Bot Tada Ki Hairi East Garo Hill District Manung Channa William Nagar ACG Oinadi Mireb Amaleki Dabadagi Ngasi Mikal Pangtoki de NCP gi Mireb Jonathan and Sangma February Tang Tara Nipal da Tokiba Bom Pokai Bagi Taudo Amada Sikrabane Meghalaya gi Chief Electoral Officer CEO FR Kharkongorna Haikibada Central Armed Police Forces CAPF gi Company Cham Sumna Taru Mikalasida Sizinari Nubi Mireb Kuntrama to Yauna Mireb
Sahum Humfumathoina Mikalasida Laibak Yengnari. Meghalaya ki State Party ani United Democratic Party amasong Hills State People's Democratic Party na alliance tauduna seat nifumanga da mirep thadokli. Congress na mirep yangkai mapal aduga BJP na mirep nifutare thadokli. Seat humfu leiba Nagaland Assembly Mikhalgi bot thadana ayuki pung tareta gi hauki aduga Nationalist Democratic People's Party NDPP Chief Nephew Riona lambayaudana Northern Agami 2 seat tagi kakrabanina seat Yangkai Mapal Mikalasida Pangthokibani polling station Lisingani Chamaga Yangkai Tarukta voter lag Taramatoi Henbana Bot Tada Nagadabani Mirep Chamaga Mudra Mangada Maraibak Tengaribani the State Police Force ki Matakta Central Armed Police Forces ki company Chani Marifumatoi Sizinaki Hari Nagaland Mon District ki polling station number 20 da ngasi ayu pung manga minini funga rom chatpada bom pokhai bedagi election duty tauduna leiba mioy ama sokle hari aduga amarom dana ngasi nungchil junhe koto district da BJP workers singa Naga People's Front ki workers singa gi marakta chauna mukna ba thorakpadagi nongmai kapna bagi thaudokta mioy ama sili hari Foreign investments ki damakta midyeng changsil laduna Prime Minister Narendra Modi na haikre Malemda lalon itiki lam thong launa lepak singi hangliba manungda India su amani wafamase India Korea Business Summit da wangang bada PM Modi na haikibani numit khudingi oina transaction yahannaba aikoina asa tawribani haina wafamase Modi na phongdokhi purchasing power da India ase malemda gi humsuba lepak ni haina su Prime Minister na thajaba pikhi South Korea gi hanagi President Park Geun-hye Senja Tumja Tobagi Amadi Sakti Lana Sizinabagi Damak Chahi Kuntra Jail da Thamgadabani Haina Prosecutor Singna demand Tokre Senja Tumjagi Chauraba Watokta Chenabadagi Chahi Umfugataruk Suraba Pakpu Lepak Adugi Kwaidagi Wangba Kodamana Mamang Chahi March da from Lotokibani Prosecutor Singna Pakpu Maralgi Matung inna jail da chahi kuntra thamgadabani loinana wakong sel loina $1 million chamagatarasu thian gadabani haina courta warolama pathoki pakna mahaki matam kuina dagi tinarlaba maro choisun silga loinana South Korean company Samsung Lotte amadu SK dagi $1 million yangkhaini thoi lauki natragana launaba wasakhi hairi aroibada marobau amuhanna pizari Tongan ba state singi nat ki jagoi isai utpagi thauramama pangthokre Special Plan Assistance ki sentang makhada saba barak type teachers quarter amasung veterinary dispensary sangakre Loinana Nagaland amasung Meghalaya Assembly singi mikal ngasi pangthokre Ngasi damak tadi mes Paodam loisinjari miyam bumuhanna kurumjari